Bom pokhai cycle AC gi ex MLA gi loina bi lai khidre Kangpokpi district manung chana laiba cycle AC gi ex MLA Yamthong Haukip ki yumda sakhangdaba singna plan tawduna thanamba bom ama pokhai khre hairi laibak thiba thodok asi ngarang thokhibani bom pokhai bagi thodok aduda ex MLA sigi loina bi sokpadagi hospital da pukhatlaba matung laikanaba ngamdana lai khidre hairi lai khidraba ex MLA gi loina bi adugi maming sapam charubala kawi mahak maitai ningolni Thogdog asiga mari leinena cycle police station thibo humbagi thabak chathaba haukhre haina paw asina makha tari Cookie zone apung kunmari gi manungda sengdoknaba kom union manipur na khanghankhre Cookie Students Organization KSO na sinduna Delhi gi jantar mantar da changsin khiwa khongjang gi saruk ama oina Cookie singi separate administration pigadabani Churasampur amadi Kangpokpi dagi Assam Rifles lokthokpa yaroi haina chatkhiwa rally aduda Cookie singna kom prup ki phizol setuna miyam da kom prup asibu maitei gi mayokta leiba amadi lana uhananaba honarakpadagi asauba wathok ama oirakle Kom Union Manipur wangangroi amana phongdorakpagi matung ina Cookie singna chatkhiwa rally aduda miyoi amana kom saraga thorokliba adu yamna laibak thibani Kombu Cookie zo oina uhananaba honaribasi yaba ngamloi Cookie singna chatkhiwa rally aduda Kom prup ki miyoi amata yaukhiba laite thogdog asiga mari leinana Cookie zone apung kunmari gi manungda sengdoktaba tarbadi akanba thabak paikhatlagani haina Kom Union Manipur na akanba warol thamlakre World Indigenous People Day tharamda kabuibu nagani haina hapsin kiba athuba matamda sengdorakadabani ngarang lamfelda leiba tantha police hall da pangthokiba committee of yelhomi frup nasinba World Indigenous People Day gi tharamda kabui frupu nagani haina hapsin kiba duna maram oiraga kabui frupu miyamda lana uhalle kabui haiba frup asi kabui oina hingjaba masagi nat amadi lining laishon leijaba frup amani kabui bunagani haina puthokiba thoram madugi convener asung phawmai amadi secretary RK Vijayalakshmi na chaliba tha asigi taramari phawgi manungda miyam khangna sengdorakna ba khangalakli karigumba sengdoraktaba tarbadi makhoigi mathakta legal action laukhatlagani haina kabui Union Manipur Mahabali kabui khulgi vice president thadorakpa cherol amana khangalakli